अरोइबा पाउ पिजरी सही अहुम मपुंग फारकलबा इरांग असिगा इरोइनना 3 years of Manipur crisis हाइबा थिमदा मियाउगेबा कन्वेंशन पांगथोखरे Press Freedom Index da India si rank samaga yankai tareta leiri Press Freedom da mari lena Congress na center bu serakui NRC ki matangda support tawraduna XCM Biren Singna state ki oina NRC tawnaba official record lei haina phongdorakui Kangsi makhol nongmai makhol na he na tari haraduna mahiroi sina khongjang changsinkhre amadi kuki CSO singna litan police station dagi tangkhul personnel sing lokthok naba dabi tawrakre Kurumjari ISCOM Manipuri pau miyeng tabiriba khwai pumnamapu taramna oksari hauzik pau sandokna pijari kumja lisingani kulhumdoi me ahumdagi hauduna Manipurda thokliba kangluki rang asi sahi ahum pharak pagaloinana lamdam asigi miyamna kari firep lawgani haibagi matangda Manipur People's Convention ama ngasi Palace Compound da leiba iboyama sanglenda pangthokre 3 years of Manipur crisis haiba thimda kokomi na sinduna pangthokiba miyangi oiba khana nainabagi thauram aduda kokomi gi maru oiba phamnaiba sing akhang ahi sing tongan ba lupki lusingba sing amadi tongan mafamdagi lakpa imai bel maira paibi singna susaruk yakhi khana nainabagi thauram adugi manung channa Manipurda thoklakliba irangda laikhidraba singi mafamda miyamna minute ama tumina leptuna awawa phongdokhi ngasigi khana bagi thauram aduga mari lainana kokomi ki spokesperson santana hakpamna haikhibada lamdam asida thoklakliba irang na maram oiraga relief camp singda leiriba IDP sing amadi mafam khangdana mangkhraba mioi sing yauna laikhidraba mioi sing adugi phangpham thokpa achumba wail sing phangdana lagiba asida miyamna kari firep lausige amadi India lengakta miyamgi damakta kari haisige haibna chingba sing khana nainaduna miyamgi oiba apunba firep ama launaba ngasigi thauram asi pangthokpani haikhi Masigi mifamsida tongan ba club organization Manipur gi leiriba maira paibi sing adagi social leader sing intellectual sing mayam punna phamina rakanda megi tang ahum sida sahi ahum complete oir ko sida sakar na thabak kyam lokot kre matam gi palam malengak singuna kyam lokot kre amadi lokot kadaba kyam leiri satisfactory oibra natraga oidabra haiba sigi matang da nainaraga wallet ke ama loguni haitare ani subda handak ka thoiba tong lawbi tongdok sigi matang da sakar na invitation Sakana local step sing adagi miyam gi wakhalonda kari leiri haibado kokomi gi leader sing amadi kokomi gi punminariba adugumba organization umbudo aduga punminaraga miyam ga loinana khantaba yaba tangkak ama lawraka na makha taba agitation natraga makha taba government of India da koina kari haiba karamba mong da haiba Manipur sarkar gi hutang da haigadra natraga koina direct approach tawradra kari tawrani haiba poto koina sigi mifam sida khanaraga horen loisalakуда miyam gi resolution ama lawmin naba adugi tangkak to logjabani haina sumaina tamjage ngasi be ahum asida malem gi laibak singda World Press Freedom Day haina palan taunari adubu India gi oina ngasi laibak asida press ki freedom singning thina pidabana maram oiraga Congress na center na press singda maning tamba ningthina phangandaba asi akanba mawongda chaibaga loinana India si World Press Freedom Index 2026 ki rank samaga yankai tareta leiriba si yamna serious oiba category amada thamli haibdu takli haina phongdoragli
World Press Freedom Day asiga mari lainana ngasi Congress na democracy gi kholaw asi free press na represent tawribani hairaduna kholaw asi threat singi makhada namsinduna thamba hengalakli hairi Congress na X ta thagatpa post amada journalist sing support tawraduna sakti ga loinana achumba phongdokadabani amasung democratic values sing ngangna thamgadabani hairi World Press Freedom Index 2026 ta India si nemna lairiba si media singi ningtamba amadi ningtamba si ngakna ba honariba singi hengalakliba concern sing mayek sengna uthokli haina phongdokli World Press Freedom Day ase UNESCO General Conference ki kuntaruk suba session da lawkiba recommendation gi matung ina United Nations General Assembly na inkumjali singamaga chamapan maudram humdoida lauthokibani khongthang asi American journalist amana lisingamaga chamapan maudrama thoida itihasik oina Windhoek Declaration lauthokiba thogdoka yamna mari lainai Windhoek Declaration asi malemgi laibak singna press freedom lainaba singthaningai oiba khongthang amani haina launari Windhoek Declaration gi haurakphamdi Lisingamaga chamapan maudrama thoida Windhoek ta American journalist sing amasung media professional sing loinana pangthokiba seminar aduda advanced press freedom media independence amasung malem sinba thungna pluralism lainaba laukiba kholaw sing adugi matung tarakpane sahi khudingi me ahumasi World Press Freedom Day haina pangthokliba si government singna press singda ningtamba pigani haikiba commitment sing ningsing hanbani hairi haujikti media professional singna independence amasung ethics ka mari lainaba issue sing phongdokpa mathau tai free press ki core principle sing celebrate tawduna malemgi oiba press condition evaluate tawba media da yasalakpa sing ngakthokpa amadi mathau tawringai da laikhidraba journalist singi mafamda ikai khumnaba utpa mathau tai haina phongdorakli Manipur State ki oina National Register of Citizen NRC pangthoknaba Assembly da lawkiba warep singi matung ina lising ani kunithoi amasung kunmari da official notification thokiba laikhre haina hauji kanna yenariba NRC gi matangda paliba BJP na luchingba laingak asigi michangda hanagi Chief Minister Nongthongbam Biren Singh na wahi kya phongdorakli Mahangna social media da hiramasiga mari lainana thagalakpa post da hiramasigi mari lainana laukiba government ki decision sing official documents singi support ka loinana action da onthongnaba honaduna lagli haina phongdorakli Mahangna makha tarduna inkumjali singani kunithoi gi August 5 da Manipur Legislative Assembly gi resolution samaga kunmapan na laukiba warep ki matung inna house aduna Manipur State ki oina Population Commission linkhatpa amasung state asida National Register of Citizen NRC chanahanba haiba asini House ki floor da laukiba decision adu formal policy direction amani icham chamba political assurance na te hairi warep asigi matung ina lisingani kulhumdoi gi anganba sarukta action oina paikhatpa haukibaga loinana Manipur State Population Commission Linkhalagani haina Manipur gi gadget na confirm tawkiba laikhre linkhatliba commission asigi mathaudi honglakliba population demographic amadi masiga mari lainaba issue sing yangsinbani commission asina tangai fadana district singda hengalagliba population asi study tawba planning amasung registration system singi link tawriba data sing analyze tawduna government da matam chana report pikhatpani haina phongdorakli government na chatharakliba khongthang asi state asigi oina NRC chananabagi thaurangi manung chanbani haina official singna phongdorakli commission asida tangai phadribase survey chathaduna recommendation sing tawbagi ayaba piri hairi NRC ga mari lainana phongdongnariba wafam sing asida Viren singna criticize tawraduna Manipur state ki oina NRC chananaba thaurangli ngai asida Kana daba thogdo kaya pusinduna issue asi nathainaba honariba se yamna ngai amadi miyambu lana lamjingnaba honabani haina phongdorakli
Ukhrul district ki Nongchup Chidai Laiba Tangkhul Naga Singna Khundariba Sina Kaithaida Kuki Militant Singna Toina Nongmai Kapsinduna attack Sathabana Maram Oiraga Khul asigi mahiroi sing school kaduna lairik tamba phanglaktabana maram oiraga ngarang ayuk khul asigi gate mayada khul asigi mahiroi singna wakat mifam chathakibaga loinana mahiroi sing aduna school gi kangsi makholdagi nongmai makholna hena tare hairaduna kholaw kaya lauduna khongjang jangsankre ngarang jangsankiba khongjang aduda sina kaithai khul asigi akoibada laiba school mari model english school sina kaithai singsang high school Council Primary School amasung si sing MK Academy singi mahiroi singna saruk yaki khongjang adugi saruk ama oina sina kaithai Primary School gi headmistress ZN Rangsang na phongdokhibada sina kaithai khulasi hauzik yamna kiningai oiba mawongda leire thokliba violence ki thodok sing asida mari leinaba authorities singna hauzik phawba akhanna miyeng changbidana leire haiki mahangna hai Numit Kudingi Mama Mapa Singna Makoigi Nungsizaraba Masa Sing Oza Singda Sinaduna Lagli Aduga School Sing Asigi Oza Sing Asina Mahiroi Singna School Sing Asida Lairik Tambata Natana Makoibu Asoi Engam Yahondanaba Haibase Oza Singi Amatangairaba Matau Oiri Adubu Oza Singi Matau Sing Asi Kuki Militant Singna Toina Akoiba Singdo Lomdagi Nongmai Kapsenduna Etek Sathariba Sida Ningthina Matau Pangthokpa Ngamlaktre Haiki Mahangna Hai Kuki militant singna sathariba attack sing asina maram oiraga haujikti school asigi mahiroi chama yangkhai leiramba adu chamaga kunthra nipan khakta ngaire Kuki militant singna nongmai kapsinduna attack sathariba asi mahiroi singi right to education pungmang manghanbani haikibaga loinana matam mamada neutral zone oina leiramba khul ase haujikti lanpham oirakle haiki Litan Police Station da deploy tawriba Tangkhul Police personnel sing khudakta lokthokhi gadabani amasung Chepu Yaolen gi akoibda leiriba vulnerable oiba kunja sing rescue tawnabagi damak mafam asida yamdrabada Assam Rifles ki company ama khudakta deploy tawgadabani haina Kuki CSO working committee ukhulna phongdorakli Committee asigi information amasung media na thadorakpa cherol amada ringui tongau Sirakong corridor romdagi forest amasung agricultural zone sing phawduna mamangtha April 19da khulai paiba group singna Chepu Yaolen tamna attack sathanaba honaramba thodokki matung tarakpada armed group singna ngarang numit yungba matung pung 12:30 tarakpada Chepu Yaolen Kuki khul tamna Tangkhul Naga singna Khundariba National Highway 202 gi New Haven lomdagi nongmai kapsinduna nongne attack satharakhre hairi Thodok aduda chamjaraba khunja sing maruina nupi angang amasung ahal oiraba singda aki tuzungba pohanduna khulla sidagi mapal thokpa ngamnadre hairi cherola sina makha tarduna hai attacker singna nongmai kapsilakiba maikai aduda Litan Police Station gi police personnel singna New Haven da attacker singi mateng pangbagi photographic evidence sing leire hairi asigumba thawng asi attacker singa collusion tawduna mathauda pungning changdaba amasung constitutional bias oiba thawng ni hairi Chepu Yaolen Kuki khulasi yamna khudong thiningai oiba mawong amada leiri hairaduna cherolasina hai systematic oina khulasi gi security lehendaba khulasi tabalambida leiriba thong asi TM kasonggi khunja singna sidokhiba asina Chepu Yaolen Kuki khulasi haujik thokliba Charang na bamarak asida isolated oina lehele haina phongdorakli karigumba government asina citizen sing security amasung khunja sing punsi ngak senabagi wakhalon phawrabadi khudakta lokhatpam thokpa thabak sing maru oina ahenba security forces sing irang thokliba mafam singda thamduna khunja sing ngak senbagi thabak paikhakadabani haina cherolasina phongdorakli ing kumjali singani kulhumdoigi me ahumdagi haurakhiba kangluki irang asibo committee on tribal unity kotuna irang asida laikhidraba kuki jo furuki miyoi singi mafamda ikai khumnaba utpoina ngasi me ahum asida Kampokpi district pumbada sadam chathaduna
सेपरेशन डे हाइना ऑब्जर्व तौबगा लोइनना थादौ इनपी मणिपुरना नुमित असिदा मणिपुर पीस डे हाइना ऑब्जर्वेशन तौनबा अपील तौरकले कोटुगी मीडियांग मखादा ngasi separation day haina observation tawriba asida ngasi ayuk pung taruk tagi hogduna numidang wairam pung taruk phawba national highway number 2 Imphal Dimapur lambi asida total shutdown tawkhibaga loinana Kampopi district ta lairiba business establishment sing academic institution sing government office sing thonglonaki amadi shutdown manungda lambi asida gari chena khide amadi harau kumai sing pangthokna khide Kampopi district ki oina kotuna sinduna separation day gi observation ase ngasi numit yungbada district asigi Phaijang da leiba Martyrs Cemetery da Kuki Jo Council Kuki NP Manipur Kuki NP Sadar Hills church leaders tribal leaders students bodies women's organization intellectual amasung well wishers singna saruk yaduna irang asida laikhitraba Kuki Jo Furuki mioi singi mafamda Lai Sukatuna Amadi Tumina Leptuna Ikai Kumnaba Utki Nakalamaromda Thadau Inpi Manipur Timna Chahi Asigi Me Ohum Asi Manipur Peace Day Haina Thadau Furuki Sir Singh Amasung Community Asigi Member Singna Observation Tauduna 3rd Anniversary of the Manipur Violence Asi Peace and Prayer Gi Akhanaba Numit Ama Oina Observation Pangthokli Tim Gi Cherol Ama Nahai Numit Asi Manipur Thugaiba Pamba Kanglup Kharana Separation Day haina observation tawri timna amuka hanna thajaba thamli madudi thadau community na Manipur da kanglo furup amata oina nungsi sanana santi oina hingminaba haibase fundamental amani fundamental ase karigumba thugaina ba sinba thausil singna mahu sinba khak yaroi tim amasung thadau students association ga khusamnaduna lisingani kunmari dagi hogduna me ahum ase malemna sakhanglaba remembrance Hiroshima pangthokpagum Manipur Peace Day haina observation tawduna lagli numit asina santi reconciliation amasung share humanity gi symbolize tawribani hairi numit asi khaibung tabagi numit ama oina lawroidabani numit asi apunbagi pangalna santi tangdulai taba amasung community sengi marakta ikai khumnaba utpagi numit amani haina lawgadabani hairi Thadau Convention Declaration 2024 ning singladuna timna hai Thadau haiba furup asi kuki nate kuki gi makhada leite furup asi masak naiba ethnic furup amani kuki dagi maning tamba entity leizaba furup amani hairi Kaksing district ki Waikhong police station gi manung chanba Indo Burma sugnu lambi paring Thangjau Mayai Lekai da security forces singna sathakiba counter insurgency operation da aina thingkraba lalholo pripak pro gi nupi kedarni haiba longjam Genevi alias Thoithoi Devi Sahi Kuntramari Bisum Oinam Leka Imphal West Hairiba Nupi Asi Phaba Ngongkhre Hairi Amaromda Security Forces ki team mamana Imphal East District ki Thobal Dam Police Station gi manung chanba Henjang Khulda Chathakiba search operation da KG Mapal Lumba improvised explosive device IED ama 12 bore rifle ama 7.62 mm ammunition gi live round manga phagat pangongkhre hairi Security Forces singna lepalaitana ching amasung tampak ki chingna bama pham singda area domination amasung counter insurgency sing sathaduna masing yam laba kuchukulai phagatpa leptri security measure saruk ama oina state asigi pam daba thogdok sing thokanba mapham chamaga tarani thoida checkpoint nauna hangdok kibaga loinana national highway kunthra tare Imphal Jiribam lambida pochai puba gari chamaga kunthra mari asoi angam yaudna sathok sasen tawhan khre hairi Churachampur district ki Molsangkhulda Indian Army ki team amana normal patrolling tawba matamda explosive device ama thengna khibaga loinana explosive device adu asoi angam yaudana neutralize kahukre hairi official oiba statement amagi matungina Indian Army ki troop amana hairiba khulasida patrol operation sathaba matamda hairiba bom adu thengna rakhibani hairi bom adu hek thengna baga red cell division gi bomb disposal team amana mafam aduda khonglei thuna lakhi amadi security personnel singna mafam adubu question duna civilian sing bomb adubu asoi angam yaudana defuse tawdriba phawba janghandana thangki hairi
Official statement asina makha taraduna hai bom adu Indian Army gi troops singna explosive detector dog ki matenga loinana phangba ngamkhibani hairi. Matam sangna isingda lupkiba pochai amasung mi khunduna kathokpaga loinana miyamgi seba tawduna lakpa lilong uruptagi miyamna ising maiba haina khangnariba tampang mayum asatulada Assam Rifles ka haktengnana unaduna ikai khumnaba utkre panbe yai tampang mayum asatulana hauzik phawbada isingda ta khibadagi thiba khangdana lairuraba mioi chamri ga marifurom isingda luptuna khunba ngamkhre Mahaki top topa ising luptuna mi khunba amadi pochai khunbagi thabaksing ase state disaster response amasung atai agency singna thagatpa phongdongna kiba laikhre ikui jingaida mahangna lilong sajingda Imphal Turen khongnunggi aruba isingda lupkiba ibudong nongsaba hiang hirengi hi ama ising manungdagi lokhatpa ngauki mahaki top topa magun asibu masak khangladuna 15 Assam Rifles ki personnel na mahaki kairau pitrada laktuna sel amasung essential supply sing ikai khumnaba utpoina mateng pangkhre hairi asatulana Assam Rifles singa unaba aduda mahangna state asida ising isau amasung nongju thaga mari lainaba emergency gi matamda security singi mateng pangani haina phongdoki Assam Rifles na utkiba ikai khumnaba adu security forces amadi local community singi marakta afaba mari thamnaba khongthang amani haina phongdoragli Ya school dagi singjamai koliba arambai tengol AT gi 37 unit na senduna ingkumjali singani kulumdoi gi me ahum dagi haurakiba kangluki irang asida thawaina pontha pikhraba athaubi singi maphamda ikai khumnaba utuna ngasi me ahum nomaijing numita singjamai singa mathakta leiba how ground da laikhidraba singi photo da laisu katuna mioi sa kayana ikai khumnaba utkhre Manipur Police amasung Central Security Forces ki apunba team singna ching amasung Tampa ki district singda sathakiba anti-narcotics operation singna ain kaina drug lalonba mioi ahum phaba ngamkhibaga loinana heroin powder sing hapa sapon cap sing phagat pangam khre hairi Senapati district ki Maram Police Station na konba National Highway number 2 gi Kabinam the Special Operation Team SOT Senapati amasung Maram Police Station gi police sing 109 Battalion CRPF amasung 16 Assam Rifles ki apunba team amana achat ok sing sek tawbagi thabak sing sathaba matamda amuba machugi Scorpio registration number NL07CD 7347 asi khamduna check tawba matamda gari asibu thauduna lakpa Manglen Thang Tuboy sahi kunmanga apokpa Thangjalung Duboy Cycle Bazar Kampopi District asina lotsinduna purakpa sapon cap nimpuda hablamba heroin powder sing phagatpa ngamkhre hairi Haukiba ahingda nong kanna chuba maramna litanda khiliba 33/11 kV power substation asida power supply tawbuda apanba thokkhre haina Manipur State Power Company Limited MSPCL na thokpa cherol amana phongdoragli cherol asina makha taraduna 33 kV yangangpokpi litan amasung 33 kV litan hundung line asisu hauzik outage oina Laiba maramna litan substation da power supply tawba laitri maraksida Ukhrul district ki litan police station gi manung chanba Mongkot Chepu Sangkai Yaolen TM Kasom security na maram oiraga MSPCL gi staff singna affected oiraba 33 kV line sembagi thabak sing sangsenduna tawbada khudong chadaba kaya mayoknaduna lairi hairaduna MSPCL na athuba matamda security agency singi matenga loinana yadriba power line sing athubada semna bahonagani haina phongdoragli
ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯑꯣꯛꯇꯣꯕꯔ 38ꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ SDPO ꯆꯣꯡꯊꯥꯝ ꯑꯥꯅꯟꯗ ꯃꯤꯍꯥꯠꯇ ꯍꯛꯊꯦꯡꯅꯅ ꯂꯧꯇꯨꯅꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7 ꯀꯥꯅꯟ ꯕꯦꯡꯗꯒꯤ ꯑꯣꯠꯈꯣꯡꯊꯥꯡ ꯕꯥꯏꯇꯦ ꯑꯦꯂꯤꯌꯁ ꯑꯣꯛꯊꯥꯡ ꯕꯥꯏꯇꯦ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯑꯦꯖꯦꯟꯁꯤ NIAꯅ ꯃꯃꯥꯡ ꯊꯥ ꯑꯦꯄ꯭ꯔꯤꯜ 30ꯗ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯣꯔꯦꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯗꯨꯅ ꯃꯇꯝ ꯀꯛꯇꯕ ꯃꯣꯔꯦ ꯁꯠꯗꯥꯎꯟ ꯆꯠꯊꯕ ꯍꯧꯈꯤꯕ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯑꯣꯛꯇꯣꯕꯔ 38ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯗ ꯃꯣꯔꯦꯒꯤ SDPO ꯑꯣꯏꯔꯝꯕ ꯆꯣꯡꯊꯥꯝ ꯑꯥꯅꯟꯗ ꯃꯣꯔꯦꯗ ꯂꯩꯕ ꯁꯟꯔꯥꯏꯖ ꯒ꯭ꯔꯥꯎꯟꯗ ꯅꯣꯡꯃꯩꯅ ꯃꯕꯨꯛꯇ ꯄꯥꯟꯕꯗꯒꯤ ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ NIAꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯕ ꯀꯦꯁ ꯑꯁꯤ ꯁꯤꯟꯅꯈꯤ꯫ NIAꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ SDPO ꯑꯥꯅꯟꯗꯅ ꯂꯨꯆꯤꯡꯕ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯇꯤꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯂꯧꯇꯨꯅꯕꯗ ꯌꯥꯎꯈꯤꯕ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7ꯗꯒꯤ ꯑꯣꯠꯀꯣꯊꯥꯡ ꯕꯥꯏꯇꯦ NIAꯅ ꯐꯥꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯥꯅꯟ ꯕꯦꯡꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ 2024ꯒꯤ ꯃꯥꯔꯆ ꯊꯥꯗ NIAꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ NIAꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯀꯥꯎꯒꯤꯡꯊꯥꯡ ꯒꯥꯡꯇꯦ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ NIAꯅ ꯃꯃꯥꯡꯗ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯣꯠꯀꯣꯊꯥꯡ ꯕꯥꯏꯇꯦ NIAꯅ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯣꯔꯦꯒꯤ ꯀꯨꯀꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯃꯥꯡ ꯊꯥ ꯑꯦꯄ꯭ꯔꯤꯜ 30ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯗꯨꯅ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯋꯨꯃꯦꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯅ ꯃꯣꯔꯦꯗ ꯃꯇꯝ ꯀꯛꯇꯕ ꯁꯠꯗꯥꯎꯟ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 13 ꯑꯃꯁꯨꯡ 18ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯂꯛꯁꯃꯤ ꯐꯔꯅꯤꯆꯔ ꯍꯥꯎꯁ ꯁꯑꯣꯝꯕꯨꯡ ꯒꯦꯠ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯕ ꯅꯤꯉꯣꯝꯕꯝ ꯂꯛꯁꯃꯤꯒꯤ ꯌꯨꯝꯗ ꯃꯅꯤꯄꯨꯔ ꯔꯤꯂꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯨꯔꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯤ꯫ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯏꯔꯣꯏꯅꯅ 3 Years of Manipur Crisis ꯍꯥꯏꯕ ꯊꯤꯝꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯟꯚꯦꯟꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁ ꯐ꯭ꯔꯤꯗꯝ ꯏꯟꯗꯦꯛꯁꯇ ꯏꯟꯗꯤꯌꯥ ꯑꯁꯤ ꯔꯦꯡꯛ 158ꯇ ꯂꯩꯔꯤ꯫ ꯄ꯭ꯔꯦꯁ ꯐ꯭ꯔꯤꯗꯝꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯦꯟꯇꯔꯕꯨ ꯆꯩꯔꯛꯂꯤ꯫ NRCꯒꯤ ꯃꯇꯥꯡꯗ ꯁꯄꯣꯔꯠ ꯇꯧꯔꯗꯨꯅ ex-CM ꯕꯤꯔꯦꯟ ꯁꯤꯡꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ NRC ꯇꯧꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜꯅ ꯍꯦꯟꯅ ꯇꯥꯔꯤ ꯍꯥꯏꯔꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯀꯨꯀꯤ CSOꯁꯤꯡꯅ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯇꯥꯡꯈꯨꯜ ꯄꯔꯁꯅꯦꯜꯁꯤꯡ ꯂꯧꯊꯣꯛꯈꯤꯅꯕ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ꯫ ISCOM ꯅ꯭ꯌꯨꯁꯅ ꯁꯟꯗꯣꯛꯆꯕ